lamdam asigi miyamda atoppa amagi khut thingzinba yaudana laingak lol political status economy kanjanabagi right piriba UN gi article 1 gi International Covenant on Civil and Political Rights amadi International Covenant on Economic, Social and Cultural Rights asibu India na reservation tawduna thamliba asi handoknaba taksin biu haina lamdam asigi tongan ba lupsing ki mahut sinduna Progressive People's Alliance Manipur na UN gi Secretary General Antonio Guterres ta aiba cherol thaduna taksin kre cherol aduda India na Article 1 da yauriba International Covenant asi ani isibu India na yadaba sina Manipur bu India da tilhan kiba 1949 merger agreement amadi 2023 dagi thokliba irang asida international gi thakta yangsil lakkadabagi mapangal adu sontahale hojeksu state asida thokliba irang asina mioi lishing humfu henna lanjenaduna lady haiba wafam thamladuna humanitarian access yahandabana natana human right violate tawre hairi wafam sing asi thamladuna India da international human rights standard ki matung inna chatnaba amadi Covenant anigi mathakta thamliba reservation adu handokpiu loinana UN Special Rapporteur Treaty Bodies Sing amadi United Nations High Commissioner for Human Rights ki office na Manipur gi oiriba fibam asigi matangda yengsinnaba thaurang paikatpiu haina taksilli